Nangna makal-makalgi horror game gi maming kaya tabiramnagani. Bloody Mary, Charlie, amadi The Bad Game su mamangi video dagi nangna game asigi matangda khambiramnagani. Adugo Mexican horror game SARA SARITA gi maramdadi tabigraba. Tadaba taragade ngasigi wari asi taraga game asigi maramda khangba tarabsu sananingbagi wakal pokpa tarabadi thongna yamna leiba mi like daba mi ni haibda haimanba thooi. Aduga nangi punsida Hwjik phawa horror game ama phaw sanai sanade haibidusu comment da haibiramo. Sanaba taragana kayarak sanabigre. Liam Sahi taramari tangairiba nupa masa amani. Mahak magi parents ka loinana California de leibani. Liam ayukpa anghang amani. Magi asengba pokpiriba mama mapa adu yamna lairaba namaram oiraga California gi government na Liam bu Lairik tamba amadi mi oinaba sembada mateng oinaba paisa nungsa marang kaiba mi amada pirami. Liam mama mapa anu wasiga laminarakpa chahi mari fare. Mama mapa na mabu yamna diluna tawi. Adubu moigi Roger kauba masanupa amasu leirami. Mana Liam bu suknung nungsiramde. Ma Liam dagi chahi ani halli. Aduga wahai khudingi Liam bu khatnaba hawrami. Nong manungdang amadi Roger amadi Liam gi mama mapa ase Tabak ama namaram oiraga yumda numit nini mu haloidori. Aduna Roger amadi Liam khak yumda leiba taki. Masigi khudongchaba asi lauraduna Roger na magi yumda party ama sinnaba tawri. Liam na party adu tawdanaba phanam hairami. Adubu Roger na yaba kaubu leiramde. Liam tuminna hukatuna magi phabungda sangkhre. Matam khara leiraga Roger na holdagi isai hongna thabagi khonjel tarakhi. Aduga mi kayamarum langbagi makhonsu tai. Liam na magi mayamba Roger na magi mamanaba sing party gi damak kaure haibasi khange. Liam pumnama asi thausadaba makhai magi kada leiningai sida magi kagi thong adu kanna hangdukla ami. Mapanda Roger leptuna leirami. Mana Liam da magi behavior gi damak lanjare haina hairami. Aduga party adu yaunaba hairakhi. Liam Roger na afaba mong matau torokpa asida Kari numit no haina khalami. Adubu Liam harau harong na party adubu yaurami. Angang khara party adu da dance tawri. Khara amana moigi thokpa wari sanari. Tanja asida Roger la aga Liam gi makhut adu paiduna magi ka da pusilami. Ka adu da changlakpada Roger gi ka gi mai adu muthatuna leiramki. Aduga magi ka da candle khara thanduna leiri. Roger gi ka da Roger gi mamanaba khara hanadagi leirami. Roger gi mamanaba singna Liam bu uraga noknaba horakhi. Tanja asida Roger na moida tumina leinaba ingit tawkhi. Aduga moi tumina leirami. Liam adu Roger asina mangondagi pamlibasi karino haiba khanglamde. Adugi Liam na Roger da nang aingondagi pamlibasi karino hain hanglami. Matam asida Roger gi mamanabi hemana manak changlaktuna nang aikhoi gi game ama sanasi yabra hain hanglami. Liam na Roger gi mamanaba sing asina maga marup oiba pamlibra hain khanduna Mana kudakta hoi hain hairami. Roger gi mamanaba khara phabungda phame. Aduga Roger masamagna kachin amada sangsinduna lepkhre. Hemana magi pocket tagi apikpa wooden box ama lauthoraktuna box manungdagi coin ani lauthorai. Aduga mana Liam da hairai. Aikhoina Hwjik sanagadoriba game asigi maming SARA SARITA. Masida nangna SARA SARITA kauba thawai ani kaugani. Aduga moiga nanga wari sanagani. Hemana Liam da kihanboi na hairakhi. SARA SARITA da angningba pumba nangna hangba yagani. Liam kina makok adu nomduna hoi haina hairami. Hemana amhung Liam da game gi rule taglai. Coin ani aduna chap manana head lakpa taragadi yes hairibani. Aduga tail lakpa taragadi no hairibani. Aduga amana head amana tails lakpa taragadi maybe haibadi oiramba yai hairibani. Masigi matung moi anina game asi haurai. Hemana coin ama Liam da pirami. Aduga coin amana mana pairami. Aduga hemana mamit adu usinduna hairakhi. SARA SARITA can we play on game? Haibadi SARA SARITA ikoi nangi game asi sanaba yagadra haina haibani. Masigi matung hema amadi Liam chap manana coin adu langkhatlami. Aduga coin animakta head la ammi. Masina haininglibade yes haibani. Haibadi SARA amadi SARITA na game asi sanaba yai haina permission pire haibani. Hemana Liam da nangna yes no haina pakhum piba yaba wahang ama hango haina hai.
Aduda Liamna kina hangi Sara Sarita nang mafam asida leibra. Makoy anina amuka koing adu langkhatle. Amuka koing animakta het haina lae. Masigi matungda Liam mathangi wahang hangi tawringaida Roger gi phabung makhadagi angauba phi kuptuna angang ama sansaduna thoklaga Liam gi mathakta chongduna chatkhi. Liam kimanbadagi makhutagi koing adu makhada takre. Kina Liam mafam aduda phamduna kappa horki. Tanja asida anga ateiduna mangonda noksilakhi. Roger amadi magi marup singna Liambu room aduda lok toksilamlaga mafam adudagi thokre. Liam na hokalaktuna mapi adu taithoi. Aduga Roger gi phabungda kakhallaga phami. Ngaihak leiraga kanagumba amana magi maming kaurokpagi khonjel ama tarai. Liam na hokalaktuna kadaidagi kauribano haina yenglammi. Adubu room aduda kanasu leiramde. Amuksu kaubagi khonjel adu tarakhi. Handakti khonjel asi thangnaba ka asidagi laklibani haiba khangle. Khangaudana khonjel adu chap lepkhre. Liamna thong adugi manakta tamna sangsilaktuna thong adu hangdoi. Hwjikta Roger amadi magi mamanabasingna thingjilamba thong asi irai laina hangdokpa yare. Liamna ka adudagi mapan tholakpa matamda leiramliba mawong asi ubada mahak ngakpan loikre. Patida laamba angangsing adu murti amagum leptuna leirami. Moi pumnamaki mathakta angauba phi amasu kopsilammi. Aduga mamit adudagi I tari. I adu moigi masadu kupliba phi aduda phawba sure. Kiraba Liamna kanna Rogerbu kaurami. Tanja asida murti gi matawgum leptuna leiramba angangsing adu nakanda thokhi. Aduga Liamna sopada mi ama hippaga leiba adusu ure. Adugi angang adusu angauba phina kuptuna leirami. Liamna anga adugi manak sanglaaga kupliba phi adu tamna lokthorei. Liamgi songlamba mihon adu chap lepkhre. Maramdi hipliba mi adu Rogergi asiba haksang oiraga leirami. Magi mamit adu musilami. Magi mamagi expression asi sidringai mamangda yamna kiba saktam ama ukhibagi mali. Aduga ngasai kaugiba khonjel aduna Liambu amuka kaurei. Mana onthorokpa matamda nupi ani leptuna leirami. Ubada yamna akiba saktamni. Yengna nupi ani adu laimaida hipthaduna Liamgi maikai tamna longthoktuna masa adu akiba mawong amada lai. Tanja asida Liam khangaudana masa adu chinglaktuna wantharakhi. Liamna mikap tholakpadadi magi masa adu magi phabungda tumduna leirami. Roger magi phabungi manakta leptuna lei. Liamna Rogerda yamna kina Sara Saritana mabu lawba lai haina hairakhi. Liam mangonda thokliba thodok pumnamak mayik chumna tamlami. Adubu Rogerdi magi wahai aduda nokninglakhi. Aduga mana Liambu karemnarami. Tanja asida Liam adu ngasagi khonjel aduna kaurei. Liam magi phabungdagi hawatuna moigi roomgi mingselda yengba matamdade mingsel aduda akiba nupi ani du ure. Adu ubada Liamgi masa pumba nilakhi. Aduga mamit adusu musilai. Aduga mamittagi I tarakhi. Roger magi parents da phone tongneba tawrami. Adubu mana karisu tawba nangdringai. Liam sorhonba lepkhre. Roger gi manaupa Liam sikibada mabu yokpiriba mama mapa adudi wabana khamthengki. Makhoina Roger da nungdang aduda Liam da noida kari tawbikhi haina hanjin hangi. Adubu Roger nadi mama mapa da asengba du haidoklamde. Numit aduda magi marupka loinana mana Liambu Sara Sarita game sanahanba adu mama mapa na hanjin hanglaba phawpada losinduna thamki. Roger su Liam na asumna taibampan thadokkibasi yamna nungairamde. Liam asi kamdongna sikhiribano khanbada mahaksu yamna ngakpo poklami. Roger amadi magi marupna Liambu langnanabagi damak sanakhiba game aduna asengba oina Sara Sarita gi thawai laklaba zatla haina masa matomda kiba horakhi. Nongma nungdang ama Roger na tumlingaida Liam na mabu kaurupagi khonjel taki. Mana mamit pangthorakpadadi nungdang athengba asida mingsel mamangda Liam adu lepaga leiramba thingnakhi. Mana Sara Sarita gi mingsu matomda hanjin pallaga leiri. Roger na Liam gi sanganda
khut adu thamlubadadi Liam adu onthoraki aduga Liamgi sak adu ubada yamna akiba poklammi mana kanna Roger da lauraki matam asida Roger adu makeup tholai aduga mahak phabungda leirami mana khanbada Hwjiki thaudo adu magi mang aphataba oiramni haina khandoklammi adubu hairiba mang asi Rogerna nungdangda tumba khudingi hanjin uba horaki Rogerna magi marup Hemada mang asigi matangda tamlammi aduga Hemada Liamna siramdaida magi mamangda SARA SARITA uye aduga makoina mabu lawba lai haina hairamba adusu tamlammi wafam asi taba matamda Hemana hairpa wa asi tabada Rogerdi ngakpana loiki Hemana pakhat na haire masu nungdang asigi matungdagi masu hanjin kanano haiba khangdaba nupi ani ui haina haire Hemana Rogerda makoina sanakiba SARA SARITA game adu marakta toklam loidabani haina hairaki Rogerna mangonda kaigino haina hanglubadadi Hemana mangonda SARA SARITA gi wari pumba tamlaki SARA amadi SARITA twins machinmanawni aduga Mexico gi school amada tamlami makhoi ani na sahi 15-13 suringagi warini makhoi ani gi ngaksamda lek amamam su siri masigi sen asida masak manaba koing amamam su sap manana yali nongmadi school gi function gi damak nungdang atheng mapawa school de leirami SARA na bathroom da dress hongdoknaba chathringaida magi tungda school gi pion aduna tamna inaraklaga bathroom aduda changakhi SARA na pion aduna changlibadu karigino haiba khangbadagi mana kanna laurakpada pion aduna makhauri adu melakhi makhauri saram adu Fajana metpana maram oiraga khutakta ma sor honkitre matam asida Sarita su mafam asida laklammi mana SARA na mafam aduda taduna leiba adu urami aduga magi hek nakanda pion adusu lepammi Sarita bu hek ubada pion aduna Sarita bu pharami aduga mabusu hatoklammi aduga ma mafam asidagi chenkhirami school gi satri singna SARA SARITA gi haksang adu washroom da leiramba adu thengnabadagi makhoi kibana loikhe makhoi ani gi chen adusu makhoi gi haksang gi manakta leirami chen amagi koing amagi mamaida head oirami aduga chen amadana tails oirami matam asidagi miyamna makhoi gi thawai adu koing aduda changduna lei haina hainarakhi aduga kanagumba amana koing gi matengna makhoi bu kawba pamlabadi makhoi lakani aduga makhoi gi wari sanaba yagani aduga game adu amuktang hograbadi SARA amadi SARITA na game asi to asi haiba ayaba pidriba makhai tokpa yade Hemana Rogerda wari asi tamlakpada Rogerna Hemada amukasu SARA SARITA kaurasi haina hairakhi aduga game adu losinabagi permission laurasi haina hai Hema amadi Rogerna Rogergi kada SARA SARITA bu amuka kaurami SARA SARITA ikoi nangi game asi sanaba yagadra masi hairaga makhoina koing adubu langkhatli koing adugi mamai animakta het laklammi masina haibadi yai hairibani makhoina SARA SARITA da nakhoi ani asi mother tawgibra haina hangki aduga koing adu langkhatlammi handaksu koing animakta het laklammi masigi matungda makhoi ani na Liambu noina hatlibra haina Rogerna hangki aduga koing adu langkhatle handakti makhoina koing adu langkhalakpada koing animakta tails laklami masina haibdi makhoina hatpa nate hairibani aduga khangawdana ka adugi maidu khappa hori aduga makhoina nupi ani duna makhoida nolakpagi khonjal tarakhi laimaida taduna leiriba koing adu masa matomda ungba horokhi aduga mamai animak heta amuk onkhirami khangawdana mai khaklamba adusu lepkhi aduga noklamba khonjel adusu lepkhre hairisina takpadi SARA SARITA na Liambu hatpani haibasini khangawdana Hemagi masa adu nungairaglamde mana Rogerda game adu losinaba hairami Rogerna game asi losinba yagadra haina hanglaga koing adu amuka langkhatlami adubu koing animakta tails laklami makhoina amukasu wahang adu hanglaga koing adu langkhatle adubu hanjin koing aduda tails laklami masina takpadi SARA SARITA na game asibu loisinba pamde haibasini aduga amukasu ka adugi mai adu khappa horokhi Hemana mingsel aduda SARA SARITA na leiba adu ukhi makhoi ani adu masadu longthoaga Hemagi manakta tapna sum changsilagmi mana Rogerda wafam asi hairubada
Hemasu masa adu miyamna silamdaida tawkhiba adumaina magi masa adusu singba horake magi mamit adusu musil musilaknami Rogerna kari tawdunu haba khanglamde mana sauna SARA SARITA noina pamli bisi kari no haina hangki matam asida Hemagi mitagi I tarke aduga mixelda masa matumda wahai ama irake DEATH dead haibadi siba Rogerna SARA SARITA da lale haina harami aduga Hemabu thadokpiyo haina request tawrake khangawdana mai adu khappa leplammi aduga Hema adu wakhal manglaga makhada takhirmi ngahak leirage Hema adu wakhal tarake adubu nongmagi Hemagi haksang adudi soksilakhe aduga nungtigi Rogerna SARA SARITA ai nangi game asi tokchaba yagadra haina question ama hangna coin adu langkhatuna nungtigi lei nongmadi coin animakta hetlaklammi masina haibadi yare haibani Roger adu yamna harawkhi mana paw asi ahanba oina Hema da tamnaba tawrami numit asida Rogerna Hema adu school gi washroom da taadu leirami haiba paw takhi aduga magi manakta coin ani su phangki coin ani dugi mamai ani mak aduda tails oiramki adongi wakhalda wari asigi portion amadi sin singi marakta kari thaudok natraga moment na adomda hena kiba amadi pakhatpa pibage haibisi comment da haibiramu